Manipurdagi purakpa Lupa Crore kunmathoi dasmik ahum taruk roomgi mamal oikitaba heroin amasung opium kayaga luidana miyoi manga Assam Police na Amingaudagi Phare hairi Police fangba pau amana hai registration number AS06 AC 75555 oiba bus ama Manipurgi Kwaktadagi Amingau fauduna drug ki potlam kaya puduna laklagani haibagi akaknaba pau ama fangbadagi operation chathabada potlam sing aduga luidana miyoi manga adu fagat pangam kibane faraba miyoi sing adudi Kwakta ward number 6 tagi Abdul Latif Chehi Kuntrahumdoi apokpa Taif Ali Kwakta ward number 5 tagi MD Tahir Ali Chehi Kuntra Nepal apokpa Laikhidraba Yakub Ali Kwakta ward number 8 tagi MD Islamuddin Chehi Kuntra Nepal apokpa Laikhidraba Tazuddin Kwakta ward number 4 dagi MD Latif Chehi Kuntra apokpa Laikhidraba Yakub Ali amadi Naharu Pangong dagi MD Azmir Chehi Kuntra Taret apokpa Abdul Hakim ni hairi